अहानबदा हौजी फाउगी मरुइबा पाउसिंग पिजरी कोरोना वायरस के लाइचत कमरी लाइनना इंडो म्यांमार बॉर्डर की अहोब लंबी सिंगदा अथिंबा थंबा होख्रे याउसंग कुमैना लाकपदा लमदम असिगी लैकाई लैकाई द लैरिबा क्लब सिंगना हौरकलिबा नहा सिंगदा साना खोनबगी इथिल अमा पिननबगीदमक स्पोर्ट्स मीट कया पांगथोकली अमदी मयाई काबसिंजा की मायोक्ता मिफम पांगथोकतुना तोंगान तोंगानबा वारेफ कया लौख्रे Kurumzari Times of Manipur miyeng tabir buknamakpo ARUNBALA taram okchori hauzik fawgi maruiba pausing miyam da sandokna pijari coronavirus ki laichet kamari lainana Indo Myanmar border gi ahoba lambi singda athingba thamba haukhre namphalom sangthong chasin tawbada self declaration form issue tawduna Indo Myanmar border sangthok chasin tawba haukhre Indo Myanmar border more gi mafam kharada ngasi dagi hauraga more ga faunuriba tongan ba border gi ahoba lambi singda leibak ani gi sangthok chasin tawbada athingba thamba haukhre amadi gate number 2 amadi gate number 1 dadi athingba si haujikmakki athingba laitana sangthok sangchin tawhanbagi thabak sathari amaromda ngasi dagi border cross thingba haukiba sida gate number 2 namfalong kaithel sangthok sangchin da nauna नियम अमा सेमदुना इंडियन सिटीजन खुदिंगमक नामफालों कैथेल दगी अमुक हन्ना मोरे थोलकपा मियोय खुदिंगमक गेट असिदा नोमदा मियोय कया चटलि खंगनबा सेल्फ डिक्लेरेशन फॉर्म इशू तौबा हौख्रे हाइरिबा नियम असिना खुदक चटनबा हौबा मरमना मफम असिदा चटनरिबा मियोय कयाना खुदोंग चादबा कया अमा ओइख्रे अमदि क्यू लेंगदुना फॉर्म लौननबा होनबदा थबक अमसु ओइख्रे करिगुंबदा मसिदा फॉर्म पाइदना मोरेदा चंगबगे अयाबा सु पीदरे थौदोक असिगा मरी लैनना म्यांमार रोमदगी मोरे तमना थोलकपा म्यांमार गी मियोय सिंगदसु हारिबा थौंग असि तौहंदुना मोरे रोमदा चंगहले मसिदसु म्यांमार सिंगसु फॉर्म मेननबगी नियम सिंग खंगदबना खुदोंग चादबा अमा ओइखि अमदी मेडिकल स्टाफ यावना पुलिस सिंगदसु मियाम अदुबु भाब ताहननबा होनबदा अवाबा ओइखि नाकलम रोमदा बॉर्डर एरिया सिंगदा ngak senbagi achoba thodang loriba Assam Rifles na mapung oina thodang lorga border gi ahoba lambi asida ngak senba tauki ngasidagi border area singi mafam kharada athingba thamba asida Myanmar romdagi more sanglakadaba tongan ba Myanmar gi miyoy kaya amasu gate number 1 amadi 2 da pungsing naina changhankhi hairi कोरोना वायरस ना नारंबा याई हाइना चिंगनबा लाइबदगी रिम्स हॉस्पिटल की आइसोलेशन वार्ड ता अना लाइंग सथरखिबा असम की नगांव डिस्ट्रिक्ट की गौतम कुमार शर्मा चही निम्फुग माथोई हक्सांग फगलकपदगी गुवाहाटी दा थाखिबा रिपोर्ट लाखलबा मतुंग डिसास तौननबा सेम सारे हाइना रिम्स की मेडिकल सुपरिटेंडेंट प्रोफेसर सीएस अरुण कुमार ना फोंदोक्रे वाफमसी ngarang इथनो हेरिटेज काउंसिल हेरिकोन ना सिंधुना पैलेस कंपाउंड लाइबा गवर्नमेंट डांस कॉलेज होल दा इंटरैक्टिव सेशन ऑन नोवेल कोरोना वायरस हाइबा टीमदा नोमगी ओइना पांगथोखिबा सेशन असिगा मरी लैनना फोंदोखिबनी प्रोफेसर सीएस अरुण कुमार मखा तारदुना लैंगा की माइकेदगी लमदम असिगी ओइना जेनिम्स हॉस्पिटल दा टेस्टिंग सेंटर अमदी सैंपल कलेक्शन सेंटर ना रिम्स दा पिरकले चाइना दा चथरिबा रियल टाइम पॉलीमराइज चेन रिएक्शन पीसीआर अमदी जीन सीक्वेंसिंग ना चिंगबा मखलगी टेस्ट सिंग असि तौननबगी खुदोंग चाबा असि लमदम असिदा लैते अदुमकपु डिपार्टमेंट ऑफ हेल्थ रिसर्च ICMR दा से थाजनदुना रिम्स हॉस्पिटल दसु खुदोंग चाबा असि पिबिनबा हाइजगनी लोइनना सस्पेक्ट लैरे हारबदी मिपुंग खुदिंग मिपाइनबा पोकपा हाबसिदी हौनसानी अदुबु कोरोना वायरस कोविड-19 असि लोक खुबदा संदोकपा लैना ओइबना मिपुंग खुदिंगमकना मियाम तिनबा मफमदा यारिबा मखै याउबिदनबा खुच्छा सेंगना हामदोकपिदुना सेक्सिन थौरांसिंग लौबियु हाइखि कोविड-19 सि अखोइदगी थोखरगा अखोइगी नत्तन लैबा पोट सराउंडिंग दुदा कोइना ताता पाइरुदबा एरवा पाइरुगसे खुच्छा से सेंग हमदोकपा खुच्छिना अखोइगी माइ नाटोन मीट माउथ सिदा अखोइ याम तोइन पाइबिदबा मियमगा इमानबदा हैंडशेक तोबसी यारिके अवॉइड तोबियु अखोइ नमस्ते ओइना तोबिबा अनेगी मिरकता संगबसी तंगाइ पदरगदी यारिके संगिदबा मीटिन मफमदा लेबिदबा हॉस्पिटल लाइसिदी अनाबा मकल सुबनीना लोग लाहौ तोबसु लाई इन्फ्लुएंजा लाई H1N1 लाई एनीथिंग लोइ लापनीना हॉस्टल सिदा यारकेती विजिट तोबिदबा कंकना इम्यूनिटी वांगना लाइनबिदमता अखोइगी रेस्ट मतिक चाना तोबताई
ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯣꯊꯥꯗꯅ ꯂꯩꯕ ꯇꯥꯏ ꯍꯧꯖꯤꯛꯇꯤ ꯃꯔꯨꯑꯣꯏꯅ ꯂꯣꯛ ꯂꯥꯏꯍꯧꯒꯤ ꯁꯤꯖꯟꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯄꯣꯊꯥꯕꯁꯤꯅ ꯐꯩ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯁꯥ ꯀꯌꯥꯅ ꯁꯤꯟꯗꯨꯅ ꯆꯣꯡꯕ ꯌꯥꯎꯁꯪ ꯊꯥꯕꯜꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯤꯄꯥꯏꯅꯔꯕ ꯀꯣꯔꯣꯅꯥ ꯂꯩꯅꯥ ꯀꯤꯕꯗꯒꯤ ꯆꯤꯟꯗ ꯃꯥꯛꯁ ꯑꯃꯗꯤ ꯈꯨꯠꯇ ꯒ꯭ꯂꯣꯚ ꯎꯞꯇꯨꯅ ꯊꯥꯕꯜ ꯆꯣꯡꯅꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯤꯌꯥꯝꯅ COVID-19 ꯍꯥꯏꯅ ꯈꯪꯅꯕ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯂꯩꯀꯥꯏ ꯂꯩꯀꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯗ ꯁꯤꯟꯗꯨꯅ ꯂꯥꯛꯄ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯎꯅꯔꯦ ꯑꯃꯔꯣꯝꯗ ꯊꯥꯕꯜ ꯆꯣꯡꯕꯕꯨ ꯈꯣꯏꯗꯥꯖꯕ ꯀꯌꯥꯅ ꯂꯩꯅꯥ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯅꯕ ꯑꯃꯗꯤ ꯊꯥꯕꯜꯁꯨ ꯆꯣꯡꯕ ꯍꯥꯏꯅ ꯄꯥꯟꯗꯝꯗ ꯈꯨꯠꯇ ꯒ꯭ꯂꯣꯚ ꯆꯤꯟꯗ ꯃꯥꯛꯁ ꯎꯞꯇꯨꯅ ꯆꯣꯡꯈꯤꯕ ꯊꯥꯕꯜꯗ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯑꯉꯛꯄ ꯑꯃꯒꯨꯝ ꯌꯦꯡꯅꯈ꯭ꯔꯦ Hindu lining chatpasingi achoba kumhai ama oiriba yausang kumhaina lakpada lamdam asigi laikai laikai da lairiba club singna haurakliba naha singda sana khonabagi ithil ama pinanabagi damak sports meet kaya pangthokli ngasi ayuk aganmadagi hoduna senglaba kanglagi lifeam lendagi maira loduna sports meet hodonaki Imphal East ki soibam laikai da laiba citizen club ki yankairak suba annual yausang sports meet Manipur gi ningthau laisemba sana zawbuna club asigi sanabungda hodokre ngasi hodokpa thoromaduda marjing wangbrain Bru amadi thangjing panage maspat ki salami ningthौना ओके यावसंग स्पोर्ट मीट असिदा पाना मरी असigi ओइबा नाट की जगोई इसै सांगदमनबा amadi sana khotnaba kaya pangthokhi lamdam asigi itihas ka sagonuno laglaba kumai singi marakta khwaidigi sawba kumai ama oiriba yausang kumai gi saruk ama oina ngasigi mirona yausang kumai bu sport festival ama oina onthokhi ba loinana tongan tongan ba club organization amasung tongan ma sangstan kyana numit mangani suba sathagada yausang sports festival asigi damakta senglaba kanglagi life family asidagi asengma maya lobu laknari senglaba kanglagi life family asidagi pukhiba sengma mayra asina tongan ma club singa dugi mafam singla thungmam oiraga ngasidagi hongna numit mangani suba sathagada sports festival asibu mapung phana amasung mai phana pangthok pangamnabagi paujal puduna ngasi tongan ma sanaroi sing mayra faibi amasung sport lover kyana ngasigi sigumlaba tos rairi singa sida saruk yari Moirang Kendra Kwakta Santhong Sabal Laikai Laiba Santhong Youth Welfare Association Siwana Sinduna Kunmathoi Suba Yausang Sports Meet 2020 ngase hodokre Santhong Ningthau Lifeform dagi Laikai asigi sanari singna Maira Lauduraga Siwagi ground da Kwakta GP gi Upapradhan Maibam Purnima Devina Maira Chukatuna Kunmathoi Suba Yausang Sports Meet 2020 hodokle haina lauthoke Sports Meet hodokpagi thormaduda Siwagi Secretary Joy Kumar Saugrak Pamna haikibada Sports Meet asida tongan ba makhal gi masana kayasu sanagani haiki Sports injury bagi maramdi yausangda abir taiba sen khaibada thoningda ba khana chainaba kaya ama tholopadu thoktanaba boarding da lei wangang mayamsi paisa khaiba lambi thatna thoktanaba adugumba wakhalonda sahi chupna pangthok jage haina mathang sahi jingja lakadori bisu pangthok pangambo ijage haibo wafam asi secretary ama oina mingsing jari ngasi Jiribam district asidasu tongan ba club amadi organization singna sinduna yausang sports meet pangthoknari Yaifalamjing club Divong Khunaugi yausang sports meet asida ke Sarat Kumar Singh Vice Chairman Manipur Food Industry Corporation Limited Government of Manipur na Chief Guest Oiduna Tharomasi Pangthoki Yausang Kumhai asigi sarugam oina Maitai Naha Club Ningthembam dasu KS Janaki Devi Adaksya Jila Parishad Jiribam na Chief Guest Oiduna Sports Meet Haudoki Amadi Community Hall dasu Sangaki Pioneer Club Usathol Ichel Club Divong Amadi Lamland Evergreen Club Babu Parana Chingba tongan ba mafam sing dasu Yausang Sports Meet Pangthoknaki Ngarang Education Minister T.S. Radhishyamna Kanglagi Senglaba Lifeform Lendagi Maira Lauduna Hodokiba Tara Suba Annual Journalist Sports Meet 2020 gi ngasi ahanba numita athletic yauna tongan ba masana kaya Khumal Lampak Main Stadium da chathari ngasi pangthokiba nupi singi oiba 100 meter race da TOMTV gi Asa Priyana ahanba position lauduna channel asigi ahanba account hangkre lamjel asida ISTV gi Rosimala amadi Impact TV gi Victoria Arkena mathang sitna ani suba amadi ahum suba taki aduga nupi gi 400 meter race tana Impact TV gi Victoria RK
Media Unified ki ARUNBALA amadi ISTV gi Rosimalana mathangsitna ahanba ani suba amadi ahum suba taki ngasi pangthokiba nupa singi oiba 400 meter race ta Sangai Express ki TS Kishan Media Unified ki M Kennedy amadi TOMTV ki mangsa tabam ojitna mathang sitna ahanba ani suba amadi ahum suba taki ngasi nungtilda volleyball masana pangthokadori Thaubal district ki manung chanba Yaripok Singa Khunggangdagi mayai kaba chinjak maru fangna muthananabagi matangda Singa Ideal Club SIC na sinduna ngasi miyam ki oiba mifam ama pangthokre Singa Playground da pangthokiba mifam aduna mayai kaba chinjak maru fangna muthananabagi pandamda pangthokiba mifam aduda tongan ba waref ahum amasu lauke waref singa dudi aikhoi gi tungi yumbirel oirakadoriba naharol singbu tingjang kaijang daba mioi amamam ohenba khungang asida mayai kaba chinjak saba yonba thingba masida lokhatpa yaba thabak thoram sing SIC singna maru oiba thodang loba pandamasi fangnana ba khungang asida numidang wairam pung 3 tagi ayukki pung 5 fauba mitok changbada athingba thamba loinana mayai kaba chinjak ki drive chathabada achobo thodang longnana ba nupi sing tagi oiba luf ama semba haibani chingba waref sing yauri Moirang Kendra Progressive Front na sinduna Moirang Kendra da anoba cooking gas connection scheme yanthokpagi thorama mangasi Moirang film laikai da pangthokre thoramadu da Moirang Kendra gi manung da beneficiary chamaga yankai rom da lupa lising ani gi mamal da zero interest down payment da gas connection fangan ki athoiba mithunglen gi oiba warol piraduna social worker TS Santi Singh na phongdoki bada Ujwala scheme gi makha da gas connection loba yadraba aduga lairaba oibana gas connection lobadi ngamdraba miui singi awaba du koknana ba Bharat Gas Agency ga Tanaraga Moirang Kendra gi imung khudingda gas hongnana ba thaurang si paikhatpani masida nupa natraga nupi amana hekta connection loba yai imung amada mathau tabagi matung inna connection ani hum lobusu yai masina Moirang Kendra gi imung kayada gas connection fanghanduna singna chak thongbadagi awaba mayoknariba kaya si kokhanabagi achoba mateng oiragani haiki Ujwala scheme gi makada phangaudraba aduma lairabadi oijaba masana adugada ngasagi priority card piviram dawa matamdugi MLA singna pradhan singna already councilor singna piviram dawa masadi laira ba mayam do ai wakhalon amade ai Moirang Kendra project fangi wakhalon da Moirang Kendra da akoi di laira ba kongani hai ba akoi padam du da sangsil la kanda akoi du no maro boy kanda akoi ne karu se sigi scheme se ai da mu Bharat Gas Agency da ai request to le ba makoi ne ya bi le Moirang ni hala na Manipuri da Moirang ni hala da masil lo to bira matunda ngasi yan to kadori besidi Miam na mi finary ba coronavirus asi ai isada nade haiduna tumina laithokpa matam natre lainga khak ngairaga laibagi mahutta laina asibu ngakthokna ba aikoi puna hona mina ba mathau tai haina social worker akoijam ibom chana phongdokre wafam singarang akoijam ibom cha amadi mahaki loina bi akoijam ongbi ivemhal gi miteng makada mongsangai mayai laikai da laiba pilo library da pangthokiba coronavirus tagi ngakthokna ba polam sing yenthokpagi thoramda phongdokibani mongsangai amadi konjeng laikai gi miam da mask paracetamol tablet sanitizer amadi immune booster tablet sing yanthokpagi thoramadhuda koijam ivom chana laina asina maram oiraga miuiba khunaida landarakli ba asibu ngakthokpa haibasi aikoi punna honamina ba mathau tai ai isa nadraga loire haina laibagi matam natre launa ganba laina ama oibana lainga ki khongthang khakta ngairaga laibagi mahutta aikoi punna laina asidagi ngakthokna ba honasi haiki aina paisa paire aina nungaire natraga aina adu oire aina engineer ore doctor ore haiduna itanda hingbe ade manage social beings akoi mipum khudimak haksang bhaba darkar oi maram aduna aina ngasi tawjeri ai itanda hingbe adamna mayang goina pulap hingminna bi wakhan aina tawjabani Nambol Kendrugi Manung Chanba Nambol Naurem Panthoibi Laikai da Naurem Football Development Association NFDA Naurem Nasinduna Ima Panthoibi Lampakta Numit Mangani Chathagadaba Ahanba Yausang Sports Meet 2020 ngase Hogdokre Hogdokpagi Thoramda NFDA gi advisor Manglemba Naurem Amadi and Ram Singna Maruiba Mithunglen Sing Oina Sarugyaduna
senglaba Kangladagi Maira Lauduna Lamthaki, Kangladagi Maira Puraga Chelakpa Lamjen Loising, Okpaga Loinana, Maira Chukatuna Sports Meet Adu Hodoki, Haugalakliba Angang Singbu Mayai Kabachinja Kaya Chaduna Amadi Kumai Harau the Luptuna. Matam manghanduna ARUNBALA lambi sat khigadabagi mahutta makhoida sports spirit ama pinanabagi pandamda mit asi pangthokpani hairi Nongmagi sara tananabagi namak kaithelda ensang napi yolibi ima singdagi lemna henchang khaiduna yumda punanaba hotnariba police ki wakhalon khudakta thinghoba chumgani minungsi laitaba wakhalon chenba police kharana fana thabak tawriba kayagi mingsa thiningai ohele haina textile minister TS Bishwajit na phongdokre wafamasi Ministry of Textile Office of the Development Commissioner for Handloom Weaver Service Center Imphal na sinduna ngarang Palace Compound laiba lamyanba sanglena pangthokiba malemgi nupi oibisingi numit palan thoramda athoiba mithunglengi oiba warolda phongdokhibani mahakna makha taraduna haukiba puwarigi wari singbun kayada lamdam asida chatnaramba chatna kanglon kayana nupi singbu lairik tamhandaba onpot yamdabagi ot naibiba amadi mapuroiba laikhidraba matungda nupi oibi singbu mapuroibagi mangphamda langsinbagi chatnabising adu ngasidi mami samlakle Prime Minister Narendra Modi na luchingba NDA laingak lakpadagi nupi singi yaifa thorang oina scheme kaya paikhatle scheme kaya si laiduna su nupi oibi singna paikhalagliba scheme sing asigi kanaba mapungfa na loba ngamdragadi paikhalagliba scheme sing asigi wahanthok lairoi loinana state asida paliba BJP na luchingba laingak asina su nupi Singi Yaifa Thorang Kaya Haukiba Chahi Ani Ohum Asida Leptana Paikalagli Haike. Injang Pobi Bom Kare Mayum the Zan and Puri Music to Garam Minova. I want them to the Hana suspend of the Lana Haji. Senator Sato Side, Payamana Habi Gibutu. See, immediately we stop it. We should stop it. I appeal to Ujini. Majipote, appeal to Ujini doors. Aduga police me ama kaki sele aduga traffic le puna makse sina mangthok pi ganu enhan pi ganu ha sima appeal to jene ba ibiu simdi oren sabe saujana police na ai bhage bhage to phoge to pore traffic na asima photo ha bane koi ui mangda ai no mu law yaw ro ni noi to kai no na dari deki All Manipur United Club Organization Amukona Sinduna Yausang Kumhai Gamadi Lainana Manipur da Lairiba local club singda Sana Konabada Changdaba Yadraba Potsai Sing Kusina Kre Kwakaitel Laiba Amukogi Mayai Loshangda Pangtokpa Thoramaduda Amukogi President Nando Luangna Yausang Kumhaina Lakpada Hogolakliba Naha Singna Ithak Irang the Tauduna Pamdaba Togdok Singdagi Karata Oirabasu Nathaiduna Masama Ufaba Kunai Oinanabagi Pandamda Sana Konabagi Polam Singasi Yantokpani Haike Nasi Yantokliba Polam Singasi Sigi mateng dagi masak naiba sanure kaya ama puthoktu na malengi fambakta lamdam asigi mingchat purakpa oirasanu hainasu hairakli ngasi uphungna kiwa pause singda kari kari maru ba pau yawi bage habadu me ham punna mung meng taminasi lamjingba times corona virus ka mari leinana health minister na more da hangba isolation ward yang sunkhre medical staff amata suti loba yaroi loram labde action lokhat kani zent kumar isolation ward ta leiriba gautam gi fibam phagat lakle professor Seats Arun Kumar corona virus na sihan khiba lising homga chatrok humpuni thoi sukre kerala da imung amagi miyoi manga positive oire politicians sing na climate change ki wafam hakchin na laude lisipriya corona virus thingna ba mi fam pangthokre yausang kumai lakpada luchingma kayana yaifam paujel pirakli huyen lan pau india da corona virus ki case ni fu yore rims ki isolation water layeng liba mioi fibam phagat lakle discharge taunana ba thorang tauri professor Arun Kumar manipur ki family court ahum gi mapunsi march 13 da loiragani hanagi union minister Hansras Laikhidre Gari ki workshop to mioi amana masagi hakchang rims ta kathokpada natana u kaya thadana mahusagi khalngak na ba hotnari miyam gi damak kathokpada mayik sengna lairajarabasu chingnaba leite ningthemjao Ichel Express corona virus ki screening da doctor kharadi dasa tagadori mathau tauya daba doctor singi mathakta action lokhatkani Zent Kumar Congress ke Rajya Sabha mirap ki damak mirapche ani lokre CM Imphal yorakre
BJP gi Rajya Sabha mirep kanano khanglagani yausang gi paujel pinarakli AR na water supply scheme kathokre border da athing malaigani Manipur gi mafam kyada malam gi nupi gi numit paksana pangthoknakre oknafam Kerala da case manga thengnabaga loinana India da coronavirus confirm oiba masing 38 sure Health Minister L. Kumar na Indo Myanmar ngamkhai da yangsinkre Gautam Kumar gi phibam phakatle MS Journal gi matam da habliba posting chatnaba yaga doribara highway wahang ama thorakle Nupi gi nimit thoramga loinana Amju gi journalist sport meet howdokre Mafam kyada malem gi nupi gi nimit pangthoknakre Naharol gi thodang International Women's Day gi thoram paksan na pangthoknakre malem gi oina handak chehi gi theme asi lamdam sigadi chanade amoba Nupi journalist kaya thorakpana Manipur saukhatpada khumang sausilagani biswajit Rims ta coronavirus ni chingneba ama admit tawkhibadu stable oire discharge tawragani Miyam punsina duna lebaki chakut thorang sing hena khana nainaba matam oire ke Bhavananda Sangai Express COVID-19 na siba lising ohumga changwa marfutaruk sure India da anaba nifu leire more da isolation ward sing hangkre ngarang numidang dagi economic blockade hawkre sana laibak Assamese anaba gi sample reject tawrakle Imphal da hand sanitizer amadi authority na advice tawba marks phangnatre COVID-19 Bangladesh da miyoi ahum naba thengnare BJP gi MP mirep ngasi numidang laikhai taraba yai Congress ki namiyoi anina form lawkre Impanel Hospital singda isolation ward amamam hangnaba khanari L. Kumar Kesyam LJP gi wakhalon sakhangbi bahore Nagasiki Territorial Council semnaba taksinkhre Iraibak India da COVID-19 positive oiba miyoi nifu sujinkre Jingnabadagi rimsta laika narakhiba phibam phagatlakle Nupi ahum fagatle International Border Seal taunaba Defense Minister ga tanaragani Moreda COVID ki isolation ward hangdokre Yausang kumaiga mari lainana yaifo paujel pirakli Kid Talk pangtokre Loislakpada marui bapau amukahna pijari Coronavirus ki laichit kamari lainana Indo Myanmar border gi ahoba lambi singda athingba thamba hokre Yausang kumhaina lakpada lamdam asigi laikai da lairiba club singna haurakliba naha singda sana khonabagi ithil ama pinanabagi damak sports meet kaya pangthokli amadi mayai kabachinja ki mayokta mifam pangthokuna tongan ba warif kaya lawkhre Hojik pau bagi wena di Manipuri pau matang se dalo jare mi yang tabi punamakpo amukha na khurumjare